Kangleipak News Tengbang Love KNTL na mayambu khurumjari. Imphal dagi kilometer nimfugataruk muk chatlaga leiba Laphupat tera khunou dagi Tayenjam Bobicha Singh mashagi chahi nimfumari apokpa Tayenjam Kullayaima Singh emung manungna houjik thengnariba awabagi thamoigi oiba paodam ama Kangleipak News Tengbang Love KNTL na meeyamda thamjari. Tayenjam Bobicha chahi amagi mamangdagi masagi kidney animak fail oiduna ngasi fawba aruba fibam amada hinglakkibani. Bobicha gi loinabi Tayenjam ongbi romana makhatana KNTL gi thaumi singda fongdokhibada houjik sis hospital da hafta amada dialysis anirak tawduna hingli hakchangi fibam nongma-nongmagi sokchilakpana maram oiraga ipuroibagi thawai kanbada mateng oinanaba migi yumda thabak suba kolik wairam sengduna sel tanduna lakhibani makhatana chechanaba yumgi leijaramba fi role amadi houjik leiba yumgi inkhol phawba mingonda yonduna ipuroibagi thawai te hinglabadi haiduna hotnajaduna lakhibani upai leijadrabi chahi mari khakta ngairibi ichanupi amadi ipuroibabu nungsibiduna miyamna angamba mateng pangbiduna ipuroibagi thawai kanbiu haiduna thamoi sokna KNTL gi thaumi singda paodam birai maraibak thiraba Tayenjam Bobicha Singh gi anabada mateng oinanaba Kangleipak News Tengbang Love KNTL nasu angamba mateng panglagani miyamnasu angamba mateng pangbiu haiduna nolukjari makhatana ngasigi KNTL gi khongchat aduda KNTL gi Vice President Arambam Bedna Leima National Awardina Tayenjam Bobicha gi treatment tawda mateng oinanaba ahanba khudaki oiba Tengbang oina lupa 5,000 gi senfam Tengbang piki makhatana KNTL na angamba Tengbang piki gani miyamnasu makhada pizariba GP number asida angamba mateng pangbiu haiduna KNTL gi maikeidagi mayamda nolukjari leiba pun tangin dora wai bawo tayega ni pure mo layang jara pani ki pure mo je mateng pangmi oi chare ma pungarai phari bo ai sa di ai pure mo je ai hingmina ma pami nupi oi bina ma pure go lai da ma tam ne kanagi ma chi baram thupa ga hingani chola du sona ai di pure ma chi baram thupa ga ai di hingsa bani ana ma ya ma te wang mi ai pure go no chi bi ai na I hingkuding I ni pura mina di kau tho khanjalu no nang muna di bera kane ade mu I pura mana chora thabe lola ko dai gi thamoi pu ga ya de I nam ni ku khuding ni kapi I pura ba ji chapi ga ni nai kai na ba ju pam ne leiba phiron bok hi ola ai puroi ba layem jare aduna mayamna nuksebi garati ai ipuroi ba ji matam gara hingna ba ai icha du chahi mari padari aduna mayamna nuksebi ba ai mayamna nuksebi ba natana ai upai ju lai jadare thamoigi nabasti kayam kuire te chahi ma hele bani dialysis to je hoji fawda hafta amda dialysis kayam to anida puroi ba ji kaningi chajina chawdi bani na aduna mayamna nuksebi di mateng pangbiu ai puroi ba gi hingna ba gi rawa jamna yaujare nupi ni cha chahi mari phadari iskun ka bazu yare be chalai ta bani na chum ki tangi pangbiu cha chaw bo ai puroi ba ji ai hingan ni ai aduna mayamna mateng ni jare ai puroi ba cha ba nuksebi ai mayamna khurumaga ajari
ꯏꯪꯈꯣꯜ ꯃꯆꯦ ꯂꯩꯔꯝꯕꯁꯨ ꯌꯣꯟꯗꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯗꯅ ꯑꯩꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯇꯧꯕꯁꯦ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯕꯨ ꯃꯇꯝ ꯈꯤꯇꯪꯗꯤ ꯍꯤꯡꯍꯟꯕꯤꯌꯨ ꯑꯩ ꯏꯆꯥꯁꯤ ꯄꯤꯁꯛ ꯄꯤ ꯏꯆꯥꯁꯤ ꯈꯤꯇꯪ ꯆꯥꯎꯕ ꯐꯥꯎꯗꯤ ꯍꯤꯡꯅꯤꯡꯉꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯃꯇꯝ ꯈꯤꯇꯪ ꯍꯤꯡꯅꯕ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯥꯏꯖꯔꯤ